ngasi numida waram phongkiba tongan manipuri siphongsinga masum thokiba thawdo wathoksingdagi maruebi ipausing miyamna thamjagi hanbada Ccpur gi s khomnom amadi khawpijangani gi marakta kuki lalhaubusing nongmei ron kaya marum kapthorakre ngasi pung tara makhaidagi numijungba pung tara nithoi phawbagi manungna kuki khulai paibasing Ccpur district ki hengle police station gi manung sanba s khomnom amadi khawpijangani gi marakta nongmei ron kaya kapthorakre hari adumanama miyo amata aso apan amata yaukhiba leiti hari pausina phangba pausisina phangba paugi matu inadi s khomnon amadi kaupizangi area Assam Riffles ki kangbu Changsillubada matamda mafam aduna mangjongna leiramba Kuki Lalhoub UKNA gi lanmi singna makhoi lei haina khangalakhiba galoina nomai kapthoroki boigani haina thajanari thawdo du thokraba matungda AR amadi police ki kangbuna thawdo thokpham gi akoiba mafam singna operation sathakre hari makhata ba paw hauju phawbi oina press na phangba ngamdri haina su pawusta makhata na phungdorakli amaromdana relief camp da leiramde haiduna ming kakhthiba haibasi thamoi soknu nuaiti hawkiba kumja inglisingani ga kungo homdoi gi me ahumda thokiba kangluk irang asidagi lanjelaktuna tampaki mafam kyada matam khar relief camp na sangjafam lauduna leiba ipai ma isil inaukia bu relief camp da leiramde haiduna ming kakhthiba haibasi thamoi soknu nuaiti haina Ccpur maite united committee gi sirolaman hari sirolasina hai relief camp da leiribasi lainingduna leibanati awatpana pikthalaba miyoi ngakthani Analengi masa masu lirik tambagi sel tanan satkiba IDP singbu relief camp da leiramde haiduna makhoi singbu relief camp dagi ming kakthkiba singadu athuba matamda revoke tawbiu makhoi su yum hanjaningda banati ut olaba lampakum temthokpi khraba mafamdura karamne hekta satlaga leibi yabanati political solution productive phawdi mari leinaba DC SDC SDO singna relief camp da leiriba miyoi singbu matik saba daily wages pibiduna minungsigi miyeng thambiyo hairinasu pawusda makhatana phongdorakli amaramdana party arepa leitaba songthok songsin tawba ngangkhiba wa ngakpa ngamdaba masagi oijabana leibaki oiba thabaktagi lumna khanba kaya asi lebak thibani Dr. Nara Manipur gi haujuk oiriba phibamisida punna thengnaminagadaba miyamsu amatu oiba ngamdaba amadi political party su punsilaga thengnana bohona bangamdaba sina kari oirakadagi haibadu sapsana khangba ngamhandana laibasi leibak yamna thibani masagi khanduna political party arepa lehendaba songthok songsin tawba ngangkhiba wa ngakpa ngamdaba masagi oijabana leibaki oiba thabaktagi lumna khanba kaya asi leibak thibani asiguma matamasida irabot amadi parijana satlamba lambi nahungna ningsingba tangai fadi haina CPI gi lusingba amadi hanigi minister Dr. Commemorative phongdokre wapamasi Manipur lengaki minister oiramba amadi hanigi minister Phairoism parijat leikidaba sahi tara phabigi kumon thoramga mari lenana pamising unabada Dr. Narana ngasi phongdokhibani Phairoism parijat memorial trust amadi CPI lamlai local council na sinduna lamlai gi salauda leiba irabot pangthokiba thoram aduda miyoi lising kyana sarugya khiba loinana laikhidraba Phairoism parijata saithaba layoi khraba thawai haina mingthonba occasionani ba isayama thoram adugi manung sanbaga sanna phongki thoram aduga mari leinana Phairoism parijat memorial trust ki advisors oiriba Dr. Moirangtem Narana phongtokibada lamyan bihism irabot ki khudung induna parijana paikhalama thabak thoram singthaki amaromda Tripura Manipur Kasara amadi Lusai Hills yauna Purvasal Pradesh semna bohona rakpada madugi mayokta Manipur gi saktam kaibi yaro haiduna English nga magasama pangani fugani pangi September kunga mathoida kodongband miyamna horakhibi ihau khongjang buningsingduna apunba Manipur gi dama hizam irabona lawrom khiba thawdang amadi maki wakhulon busu singthaki loinana hausu Manipur gi oiriba phiba masida irabot ki wakhulon amukna hongna ningsingduna nainabigi tangai fadi haina su ex minister Dr. Narana phongdokhi mangna hai lamda masigi miyamna maikei khangdana senaraba matamasida lamjing binaba lusingba leitrabra haina miyamna penadana lauri adubo lamjing binaba lamyan hizam irabot lei haibasi miyamna khangjenba mathoktai lamyan hizam irabot na leikidrabasu maki wakhalondi shiba naidi maki wakhalonda yumpham oiduna khongpham setna lepagi tangai fade haikenasu pausda makhatari amaromdana ngasi nongmai pikhalakpagi aroiba numit asidasu tuan police station singda nongmai yauna polam kya pikhatnarakre Manipur governor na nongmai khusinaraknabigi pihiba matam ngasi March 6 loiri ngarangsu tuan ba
Nongmei kunthra gani thui amadi lan gi masak singa mari leinaba police station singa kusinarakhre hari ngarang phawda tuan ma Nongmei chanipan ga yang khagi nipan serna torakhre hari police ki pauna hai ngarang Ccpur police station Kangpokpi district ki cycle police station Imphal East district ki Lamlai PS Irilbung PS Taresuba MR Khabai Soi Hengang police station amadi Porompat police station da khulai singa du kusinarakhibane hari Panmayavadi, Apiba Matam Gimanunda Kulai Kusinarak Passing Matakta, Logo action amata local Karigumba Nasi Mars Taruki Pung Mari Pawada, Kulai Kusinarak Rabri, Operation Sataduna, Security de Gilutau Kiba Kulai Singamadi illegal when a season ribasing, Fogat Kani, Haina Governor as a Kumar Balana, Fondo Kiba like Rapani. Amaromda, Taruk Super IRV gi Commandant gi Taupuriba Dr. S. Ibomsa, Singha Masuma ki Tim the Suk Nasi Kulai Kya Kusinarakre Hari, Kusinarakra Kulai Singaduri, Magazine ga Konana SLR Ama, 0.303 LMZ Magazine Ani, 0.303 gi Life Round Kunganitwe, 7.62 into 51 Life Round Tara, Detonator Fuse Mari, Lethot Bomb Ama, Detonator Yaudaba, Chinese Hand Grenade Ama, 7.62 into 39 gi empty case taragamatwe ballistic cartridge ama 0.38 ki live round ama 0.45 ki live round ama 9 live round taragatare 7.62 into 51 empty case ama 0.32 live rounds mari 0.32 empty case taragamari 5.52 live round manga amasung well bell aerial antenna tarani hadi amaram special commando unit ki in charge oriba Dr. S. Ibomsa amadi CDO unit asigi Sobedar L Benekand Singa OC special CDO unit su kulai kayamarum kusinarakre hadi ngasi kusinarakra ba kulai singa dudi 9 pistol ani magazine ani .32 gi pistol ani magazine ani Sarto ear pistol ama single barrel ani pompey gun long range ani ear pistol ama M20 gi magazine ama inches rifle magazine mari inches LMZ magazine mari 7.62 mmz magazine tara 303 LMZ magazine ani SLR magazine ama BP fiber pair ama BP fiber single plate ama BP iron plate taragani thoi pair 36 HE hand grenade kaloina Research plate tarago humdoi detonator mari padka fiber taraga teret battery ga loinana baufeng handset taraga mari battery yaudaba baufeng handset manga baufeng charger ani icom handset ani TYT handset ani ama amasum TYT charger ama AK rifles ki live round samaga kuntraga mapan AK rifles ki local made live round ama inches rifle ki live round humdraga humdoi local made inches rifle live round ani inches rifle bullet mari 5.56 C live round yang kay ganipan 7.62 empty case taraga mga 7.62 gi local made live round mga 9 gi live round kuntraga mari 9 gi empty case mapan 303 gi live round ni fuga mari 0.38 gi live round ni fuga humdoi 0.32 gi live round taret 0.32 gi empty case ama M16 gi live round nipan M16 gi bullet ani cartridge sar barrel live round taraga taru cartridge sar barrel empty case taraga mathoi balast cartridge smartphone ni thoi sniper live round taraga humdoi 80 grenade ani 40 bomb round ama amasum 50 bomb charger ama demo pistol training ama Bushnell 3-9 OEZ telescope ama Chinese hand grenade ani inches rifle gas plug cover ama tear smoke shell mapan tear stun ahom arm ring ahom smoke shell mapan lower bullet mari handphone ama 9 wooden grip ama pistol holster ama BP cover kuntragani pan camouflage jacket ama hunting shoe pier taraga mari magazine post ama amasum anklet ama amubu masugi bel ahum camouflage tupi taret camouflage shirt ama camouflage pen taret khaki pen ama camouflage shirt mari combat pen green color ani t-shirt green color ama magazine cover nipan binocular comet ama tip launching sight ama tip launching ama A9 amadi 51 gi brass cap tarani haidin su pau sida makhatana phungdorakli amarom ekar nifu da tharama poppy singyan datkri manipur lenga na poppy pambi singyan tatuna manghan bigi khongjung makhatana satharakli ngarang su tenopal district ki
Laikong Hills Range ki akoiba lam acre nifu rom na tharamba poppy pambi sing security force amadi forest division technopal gi apunba kangbuna yanthatuna mangan khreari poppy pambi sing yanthatuna mangan khiba duga mari lenana police na case amasu lokot khreari yanthatuna mangan khraba poppy pambi sing adu sarana OPM kg saniga yankhai rom lokpa yagadaba poppy sing ni sel oina paraga di lupa crore ahunga lakh kunga manga rom gi mamor oigene hari amaramda new kaithel mani police station gi manung chanba Kodjim Hills Range ki lam acre tararom tharamba poppy pambi sing ngarang yanthatuna mangan khreari amaramdana Manipur Richter scale 5.7 gi sang yuwa habagi phal ngarang ayu pung 12 gi minute mangarom taba matamna Manipur Richter scale 5.4 gi sang yuwa rakhi samuna puba pungphamda thengu gi khongsatlonda yuwa habana apapata yani amasum mirai bakti gi mi laktuna nonjatuna themi laipa khunai gi nungai besupi Loyaram Mari Sui Mahau Langpok Kali Ana Ayek Toy Bapi Kanglepa Asida Aki Kang Toknaba Maisha Langba Awana Tuan Vigano Haiduna Lining Tau Saname Medi Imai Lemerel Sidabida Aten Podcast Duna Tauniba Laibaki Epatoiva Oigan Haina Lining Tau Sanami Temple Board Ki Tenjanglon Sanglakuna Tadurakpa Chirolamana Kangalakli Amarumda Singzamai area da thabal suang bu yauna ka hena langba entertainment program sing tawdana ba warem na khre Singzamai area da laidiba club taragi apunma mi phama pangthoki baga loinna Manipur gi oidiba phibam mesigi yenglaga yauksang thabal suang ba yauna ka hena langba entertainment program sing tawraroi haina warem na khre haidi wareba sing asi laisang them laikai da pangthoki ba mi phama duda YAWA Singzamai laisang them laikai Siroi Singzamai thongam laikai SUO Singzamai Top Laikai, Sedo Singzamai Sapam Laikai, SDO Singzamai Mayangbam Laikai, EC Singzamai Oinam Tingel, OLY Singzamai Okram Laikai, ADC Kakwa Assam Laikai, YAC Waikom Laikai Madi WBSD Waikom Laikai, Hizam Lampak na Singbagi, Mute Singami Pam Pangtok to no warip na Kibani Hadi, Mipamadu Loeraba Matunda, YAWA gi Secretary Laisang Them Manikantan Hai. Yauksang sport asi leba sigi tangdu laita da bamadi awaba phibam sigi yenglaga tawgada bamadi tawroi da basingi matangda singjamai gi oina sukhana nari tos rally satpa adu laikai mapan thokna sindaba amasu makalamatagi entertainment program pangthokdaba ahobo mai sisinadaba sport ki item sing kudimak numidang pung taru ki mamangda lusinbaga loinana thabal songmana singba pangthokdaba sina singmani hiram asida laikai tara asida laiminari ba miyam su satna kanglon singbu ngangna satna ba honabada angama mateng pangbiu haina su appeal torakli amarom dana fox na sinba rally da Kuki CSO kharana athingba pirak pa haibe sikeningdi utong ahoba da ising haibe tagani KMWO Manipur gi apun masaktam kai bi yaroi tungi mirol kan si haiba panamda lairiba loba sigi maikei digi sahi ani fajilaglaba kanglup ani gi irang sigi matangda Federation of Civil Society Fox Organization Manipur na lagliba March nipanda satkadoriba santi gi paujal puba khongsana mabu Kuki CSO kharana athingba pigani haina media da phongdorakpa si lebak thibani haina kanglai pak minority Welfare Organization KMWO Manipur gi President Nasir Khan khuyek piduna press thokpa chirolaman hairi Siola Sinhai, Tawong si KMWO Manipur Yaningde, Santigi Rally Sibu Ating Bapirak Pivasi, Kuki CSO Sing, Utong Ahobada, Ising Haibatagani. Rally edu Soidana Manipur Miamga, Loinana, Lambda Masigi Kasin Kuya Sin Matungna, Satnava Torang Tautuna Lady. Organization Sin Sogatpaga Loinana, Aikoigi, Taumi Sing Sharugyana Shem Sadun Laramani. Santi Pamba Manipur ke haningdaba puruk khudimaki miyoisingnasu santigi rally asida saruk yapam thu e hari Fox na sapong kiba numitagi ngasi phawba kanglup amakhaki thabak taw ukhidri tawsu tawkhidi masa makata nasu tawrakloi haibasu organization sina thaji maite amasung Kuki ani gi marakta paw phawnaba watpadagi mihat mipum misi mina thokrabasu penthokna duna yasinaba puraktuna mauksage phibamda hanjilangnaba honaduna Fox na siliba santigi rally sibu yaningdaba phungdoktuna athingba pirak paibasi Kuki sing santi pamde lalakta lan khakta pamba furup amani haina miyamda uholak paibasi lebtibini furup ani gi lan asina misa miyam asawu saithing phangduna hauju phawba mitlu pirang kangdana leli habisi furup ani gi lusing busingna khangpham tu e haidi
Serol asina hai maram aduna fox na siliba santigi pauzal pubu rally asi Manipur lariba kanglup furu khudingmakna sagot minasi wakhal tadaba CSO kharana athingwa thamliba adu tungi khanthabiraga handophiu nya ki piendaba asawbana Manipur pumsai sahenge habigi wakhal thadophiu Manipur lariba furup sing hana gumna nungsi chanana leminabana tungi punsi ri phabu oigani loinana kanglei pa asi sakhotpada mangjil thagani haina lup asina lawi irang asi loisinana ba fox ki thaumi singna tumma saba khangdana hotnariba sida akhoi punamakna sagot minasi haiden su paus ta palakli amaromdana thiba khangdana lairakhiba Abinash amadi Anthony gi aroiba thora March kun go homdoi da pangthoklagani imung manu haukiba sai inglisingani ga kun go homdoi gi November 5 dagi kangluk irang marakta ngasi pawba thiba khangdana lairakhiba akham awang laikai digi maibam Abinash maibam Hemantamadi ningthaujam Anthony apokpa laikhidraba ningthaujam Sundar gi aroiba mathau mangam thasgi kun go homdoi da pangthoklagani haina laikhidraba gi imung manungna phungdorakli ngasi akham awang laikai da leiba laikhidraba ningthaujam Anthony gi mayuna pangthokiba pawgi mipmamada ningthaujam Anthony gi apokpi mamana phungdorakpada kumjai inglisingani ga kun go homdoi gi me ahum digi hauduna Kuki militant singna makhoi gi tonganba administration ma talakpada misa miyam kya gi yung kai maina tumna thadokpada natana pikliba angang yauna miyoi kya amabuna tamthiba mong hatokpibagi thawong satharaglaba phawda India government tumina yengduna laithokli miyoi kya amabuna phajalaba matung thiba khangandana lairi loinana haukiba sahi inglisingani ga kungo humdoi gi November 5 dagi ngasi phawba thiba khangdana lairakhiba isabu halakpa ngaiduna laikhibani adubu isagi aroiba mathomangam pangthoklagani tabada thamoi kaikhi amuhana halaklaroi khanmada awaba ma oide haikinasu paus na makhatari nakalamoramda pawgi mifum madura ningthaujam Basanta Kumar Fongdokiba Hokiba Sahi English Singaniga Kungo Homdogi me Ahumdigi Hoduna Koki Singna Mete Atamnana Landara Kibashida Lenga Sina Taugadaba Matauning Tina Ngamdaba Amadi Singdana Low Laitavagum Tadopa Duga Tamdana Security Academy Town Kutana Manadaba Ming Yang Leba Wapum Stanki aduga tendang sumna meyamna thamjaramge hausi kuinati meyam paus matang sa lu sinjarage masuma khataba no update meyam punangai minase